Member Hunjari don't agree with impact news ni impact protesta taram oksere. Paris Olympic Games ta India na shooting badminton table tennis amasung rowing masana da mangom da changsing bangamni. Paris Olympic Games lising ni kunmari gi ngarang ahan banumita India ki shooter Manu Bakar na nupi gi meter taragi air pistol da final round changkre. Paris Olympic ta India ki shooter sing final round da changbangam da ningba kai khaba matungda Manu Bakar na point changa ga marfu kaptuna medal round changbangam khibaga loinana Hungary gi star Veronica Major na point changwaga marfu nithoi kaptuna makok thongba position phangki masagi sahi kunithoi khatang ngai ribi Manu Bakar ahanba oina Tokyo Olympics ta saruk yakhibada nganna ningba kahau khraba matung edition asida khut halaktuna final round changbangam khibani hairi badminton da India gi Lakshya Sen na Kevin Cordon bu straight set ta maithiba piki ngarang sana kiba men singles badminton competition da Lakshya Sen na point kunmathoi nipan kunithoi kunda mai paki Lakshya Sen na Lakleba Ningthokaba numita anisuba group match sanagani. Table tennis ta India gi Harmit Desai na Jordan gi Jed Aboyamanbu Mari Shinoda Maithiba pidana men single event changkre match asida Harmit Desai na point taramathoi taret taramathoi mapan taramathoi manga da score tawduna mai paki amaromda rowing masana da India gi amata ngairaba rower oina saruk yariba Balaraj Panwarna nupa gi singles skill event gi qualification round da Marisuba taduna repejas round changbangam ki